Hujik matang election ki khanaba matam nate e Sarda miyam ki government thamnaba honari en biren Manipur ki miyam na popular government ama lingba pa maram na hojik matang election khanaba matam nate haina BJP Manipur Pradesh ki President A Sarda na thambal sanglenda pangtok pa thoram amada ngasi phongdokre Congress ti pandana mahak na haki makoina pam lebasi assembly dissolve tawbani matam amada makoina president rule si yamna pamki adubu BJP na hojik state asida popular government na purak na honari miyam gi ihulda party asina thabak taw na honari hojik election ni khanab gi matam nate ing tapa phibam purak na ba wari sana bada khumang saukselak labisida mai onsilega Manipur gi representative singna sabut piraga miyam gi ihul yanglaga thabak tawminasi thoram adu yawbla ki ba hana gi chief minister nongthom biren ahai Manipur popular government am lingnaba yam kana honari hojik lariba crisis asi yasinaba ma purak pangam gani haba BJP na thaje BJP na kadong su atuba party da criticize tawde state asida changdu laitaba phiam purak na hona ba miyeng thami Union Minister Amit Shah na Manipur ing tapa purak na honari basna thajaba lai MLA sing amasung BJP ka punna mifam pangthok tuna Manipur da tangdu laitaba purak na honasi mak na hai center gi NTA lengak na state asida popular government ama lehen ba pami adubu phiwam na yadabdagi tangai phanan president rule thamkibani BJP gi MLA sing toina paw phawna duna hiram asigi matang na kumna khanari National Party ama oiba maramna state ki thakta BJP state unit na waref lawba ngamdri state ki lusing basing na khanarga punna waref lawbagi tangai fadaba lei pawmi sing na hangkibu hang amagi pakum na mahak na hai BJP na khudong chaba khara phangnaba amada maral pisin bagi thong chathabalete party gi maru oiba panamdi tung koina chatnaba yagadaba waroisana ma purak laga matam pumbagi oina ing tapale hen baduni